Lhukhosei Zou की केस CBI da Sinnou Haina Youth Congress na protest Chathakhre Lupa crore kaya gi drug ki case ta chenari ba Chandel gi hanagi ADC gi chairman Lhukhosei Zou gi case asi CBI da Sinnou Chief Minister mafam thada u haina ngasi Youth Congress na protest Chathakhre Lhukhosei Zou gi case CBI da Sinnou amasung Chief Minister mafam thada u haina thaba placard sing paiduna Youth Congress ki kangbu sing aduna BT road ta laiba Congress babandagi protest ama chatnaba thorakpada yamlaba police sing na gate ta thattuna makhata na chalhan khide khongjang adugi mangda Manipur Pradesh Youth Congress Committee gi President Mahananda nunglepam na phongdok khibada drug ki case ta senari ba Lhukhosei Zou gi matangda handak pause da phongdok khiba asina miyamda nungang ma pokhalle case asida angam mathokaya chenabagi mami yaure sarkar asina machinda war against drug haina laujarabasu tokthorok pathavakta madugi ona taina bada tawduna leire chinga khutka manana thavak tawbiyu Lhukhosei Zou gi case asida angam mathok sing senai hairabani na case asi CBI da sinaduna thigar hangadabane case asi loidriba phawba Chief Minister mafam thadokadabani haina phongdokhi